News Live Channel na khwai puna botara no ukcha bagloina na pungja siloina nuti gi phongba pawsi dagi maruiba paw khara khanganjari dolai thabi da maiti hanjalena na balakhol li balenga ki thawangi mayta ko kisini release akre yana ba yawdana nampu da resettlement toksilakpa irang thongna na thoksilni lambi hangdona na kotuna state amadi center lenga da pungni puni pangi ultimatum thakre lungda ba nupa gi masing yang khalakpana pudong thiningai oire MLA location na nungchung mathuki matangda siengu unakre Manipur desu TB lena gi chathing phangdi thawaidrawadi TB na drug resistant TB olaktuna miyebi punsi mangngai oi sakhotpa Manipur ama semna ba human resource sengatsi setrabata mayor na hairokte mifam pangthokre passport sabai maman helagani Modi na sahi sa mauda mari suraba Jonathan gi unakre kini transplant maramda khangadabani Lenga ki mahi sangsing pagalhamda oja sing mathau masak khangba changi rajen khurai esigi miyoi chanipan humda ta napsagi ration card yenthokre nongin music video award lan thokpa lingjen manadrabadi karingda chakotpa porokloi loken polio leina asi cheksin thorang lobal depayade director haji pau sandona mukpijari Imphal is Siki Dolai Tabida, Hana Kundana, Bamitation, and Mukhanjan, Dina Masam Sagi, the Lehena Balangana, Pekal, Lubatoragi, Mayokta, cookies in the Zakri. Resettlement of Gahabadi Nakalani Muyana, Gata Wadabani, Madunatan and put the Toxilak by Iran Tona and Vasin Bani Hana, Punjon reaching in Makade Pondonali. Cookie in peace Hakulna, Sinduna Campopi Distiki, Sakul subdivision in Manungdangasi, cookie, Furki, Messing Yamla, Bamuising Aduna, really Sakibani. Dolai thabi da maitai imungsing hanjana ba lebaki irang yaningdi haiduna satkiba khongchat aduda tongan ba wahi thaba plakat kya su paki boloina na no peace no resettlement we want justice before peace habina chingba kholau kya su lauki khongchat adu mari leina na khongjang loising na hai kumja 2023 gi me de hor ki birang asi mapung pha wari sina malakngida langang na dolai thabi da maitai sing hanjalangani haina pakhalali bathawang asi kana da su tanan balaite karigumba khundan gi harabdi wari sanraga nakalani mukti yana ba ma pungna ba matungda tawodabani maduna tana frup ami apamba yengnaga tawbudi yaro hari bathawang asi na Manipur da tungkoina tangju leitana porpada akai bugini ngasi satli bu khongchet asi Manipur gi irang lochena ba amasung wari sin pogna bu hanari bising mayukta satpa khongchet nati hari bu irang lochena ba thawang asida Animukta manaba miyeng yengba amasung justice phanganbagi wafam adu kawba yaro hana singsingbani karigumba resettlement tawge habdi nakalani mude yanaraga nakalani mude resettlement tawgadabani irang loisananaba amasung tangdu leita poknabani haidona justice phangloidaba khongthandi kaidongte chawgaloi haina ngasi khongchet adu sark yakhiba luchingba kyana phudonaki lambi hangdonaba kotuna state amadi center lenga da pungni phuni pang ultimatum thakre Kampupi phawduna chaliba lambi sing pungni phuni pangi manungda hangdukadabani haina committee on tribal unity kotuna state amdi center government da pungni phuni pangi matam tharakre kotuna tharake ba chero ladi matungina naga sing da chauna maran sirda thamaro masi Kampupi phawduna chaliba lambi sing thinginduna thamba maramna Kampupi da porkadaba tangai phadaba dana siji nagada polam sing yorok pangam da bana waba amadi kutung chaba kya mayung na hale pungni phuni pangi manung da Kampupi phawduna chaliba lambi sing hangdona ba ultimatum thariba asi Kampupi district ki manung chana leiba civil society organization singi duchingba sing kotu gi administrative office ta yamna kutna khanaraba matung da warep laukhibani hai kachanaga group singna unauthorized oiba mawongda checkpoint sing amadi gate sing da Kampupi tamna pokadaba nomagi tangai phadana sinagada polam sing thingduna thamonum thangibdi pochei phangdabi awaba amadi khudongchadaba kaya mayong narkhibani pochegi maman khamthengna tangkhalari hairi panmeyabadi hojiji Kampupi gi mafang kya da chana thangna polam sing phangdabagi awaba mayona boloina na gas cylinder amagi maman lupa 5,000 yaukre aduga 10 kilo yakhagi BM da lupa 3,000 rom da chada yadabagi leiduna chanare hairi nakan amarom da kotuna sila diba marana du yumpham yaudabani haina Naga Center for Strategic Studies ki NCSS Informants and Publicity Secretary na thador pa cherol amana phongdorali cherol asina makhata jun hai kotuna tawnungbada tawba yaroi makhoi na kangno phuru amada hekta lambi thingna thamle haina maran siba yaroi
ꯃꯤꯌꯥꯝꯒꯤ ꯂꯝꯕꯤ ꯊꯣꯡ ꯌꯦꯡꯁꯤꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯦꯛ ꯄꯣꯏꯟꯠ ꯊꯝꯖꯤꯟꯕꯅꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯀꯣꯇꯨꯅ ꯌꯦꯡꯁꯤꯟꯒꯗꯕ ꯅꯠꯇꯦ ꯂꯣ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯕꯅꯤ ꯀꯣꯇꯨꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ NCSSꯀꯤ ꯆꯦꯔꯣꯜ ꯑꯗꯨꯅ KNFPꯒꯤꯒ ꯇꯧꯅꯔꯤꯕ ꯁꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯒꯗꯕꯅꯤ ꯅꯥꯒꯥ ꯇꯔꯨꯛ ꯍꯥꯞꯄꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯖꯁꯇꯤꯁ ꯑꯊꯨꯕꯗ ꯐꯪꯍꯟꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯊꯕꯛ ꯊꯧꯔꯝ ꯌꯥꯡꯁꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯑꯄꯤꯜ ꯇꯧꯔꯛꯂꯦ ꯍꯥꯏꯔꯤ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯟꯅꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯝꯒꯠꯁꯤ ꯍꯩꯗ꯭ꯔꯕꯥꯗ ꯑꯐꯕ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯂꯝꯁꯤ ꯍꯥꯏꯔꯒꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯝꯒꯠꯂꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯦꯁ. ꯍꯩꯗ꯭ꯔꯕꯥꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯗꯤ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯚꯦꯒꯕꯇꯤ ꯂꯩꯀꯥꯏꯅ ꯁꯤꯡꯗꯨꯅ ꯆꯍꯤ ꯑꯁꯤ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯇ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯇ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯐꯕ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯟ ꯑꯃꯅꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯦꯝꯒꯠꯄꯤꯕ ꯃꯈꯣꯡ ꯁꯦꯝꯕꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯕꯁꯤꯃꯛ ꯌꯥꯝꯅ ꯐꯕ ꯊꯕꯛ ꯑꯃꯅꯤ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯐꯕ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯆꯨꯝꯕꯗ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡꯕꯨ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯗꯕ ꯁ꯭ꯇꯦꯠ ꯑꯃꯒꯤꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯤꯃꯨꯛ ꯌꯥꯝꯅ ꯇꯉꯥꯏꯐꯗꯦ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯝꯒꯠꯂꯝꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 10ꯒꯤ ꯃꯍꯩꯔꯣꯏ 13 ꯀ꯭ꯂꯥꯁ 12ꯒꯤ ꯃꯍꯩꯔꯣꯏ 10 ꯁꯥꯟꯅꯔꯣꯏ 35 ꯑꯃꯗꯤ MBBS ꯃꯍꯩꯔꯣꯏ ꯑꯃꯗ ꯑꯆꯨꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ MLA ꯂꯣꯀꯦꯁꯣꯔꯅ ꯅꯣꯡꯁꯨꯝ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯁꯤꯑꯦꯝꯒ ꯎꯅꯈ꯭ꯔꯦ ꯅꯣꯡꯁꯨꯝꯗ ꯂꯩꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ꯌꯨꯅꯤꯠ MPAꯒꯤ 232 ꯁꯨꯕ ꯕꯇꯥꯂꯤꯌꯟ ꯀꯦꯝꯞ ꯍꯣꯡꯗꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ MLA ꯂꯣꯀꯦꯁꯣꯔ ꯌꯥꯎꯅ ꯏꯀꯜ ꯑꯃꯗꯤ ꯑꯣꯜ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯄꯨꯈꯥꯎ ꯃꯀꯦꯡ ꯗꯣꯂꯥꯏꯊꯥꯕꯤ JPꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯤꯑꯦꯝ ꯈꯦꯝꯆꯥꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯁꯤꯑꯦꯝ ꯈꯦꯝꯆꯥꯟꯒ ꯎꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯄꯨꯈꯥꯎ ꯃꯀꯦꯡ ꯗꯣꯂꯥꯏꯊꯥꯕꯤ JPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯁꯟꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯣꯡꯁꯨꯝ ꯆꯤꯡꯗ ꯂꯩꯔꯤꯕ ꯌꯨꯅꯤꯠ MPAꯒꯤ ꯂꯩꯐꯝꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯑꯦꯝ ꯈꯦꯝꯆꯥꯟꯒ ꯎꯅꯔꯕ ꯃꯇꯨꯡ ꯁꯤꯑꯦꯝ ꯕꯪꯒꯂꯣ ꯃꯃꯥꯡꯗ ꯄꯥꯎꯃꯤꯁꯤꯡ ꯎꯅꯈꯤꯕꯗ ꯑꯗꯨꯗ ꯁꯟꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPAꯒꯤ ꯅꯣꯡꯁꯨꯝꯗ ꯂꯩꯕ 232 ꯁꯨꯕ ꯕꯇꯥꯂꯤꯌꯟ ꯀꯦꯝꯞ ꯍꯣꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯊꯥꯛꯇ ꯄꯤꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯔꯝꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPAꯒꯤ ꯀꯦꯝꯞ ꯍꯣꯡꯗꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯃꯍꯨꯠ ꯁꯤꯟꯅꯅꯕꯒꯤ ꯑꯄꯥꯝꯕ ꯁꯤꯑꯦꯝꯅ ꯐꯣꯡꯗꯣꯔꯛꯄ ꯂꯣꯏꯅꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯑꯃꯗꯤ ꯍꯣꯝ ꯀꯃꯤꯁꯅꯔꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯍꯌꯦꯡ ꯅꯣꯡꯁꯨꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯁꯟꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ MPAꯒꯤ ꯀꯦꯝꯞ ꯑꯁꯤ ꯍꯣꯡꯗꯣꯛꯈꯤꯗꯅꯕ ꯇꯛꯁꯤꯟꯈꯤ ꯃꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯅꯣꯡꯁꯨꯝꯒꯤ ꯑꯀꯣꯏꯕꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯅꯣꯡꯃꯩ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅꯕ ꯁꯤꯑꯦꯝ ꯃꯁꯥꯃꯛꯅ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯄꯨꯡꯒꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯈꯤ ꯍꯥꯏꯔꯤ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯁꯤꯡ ꯐꯒꯠꯍꯟꯕꯗ ꯑꯣꯖꯥꯁꯤꯡꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯆꯪꯏ ꯔꯥꯖꯦꯟ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯁꯤꯡ ꯐꯒꯠꯍꯟꯕꯗ ꯑꯣꯖꯥꯁꯤꯡꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯂꯩꯉꯥꯛꯇ ꯈꯛ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥꯁꯤꯡꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯂꯝꯁꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯁꯣꯔꯈꯥꯏꯕꯝ ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯕꯣꯠꯁꯦꯝ ꯀꯣꯠꯁꯦꯝ ꯑꯃꯗꯤ CBSEꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯑꯦꯛꯖꯥꯝꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯋꯥꯡ ꯈꯨꯅꯧꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯅꯥ ꯂꯧꯔꯛꯂꯕ ꯈꯨꯜ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ MLAꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯕꯨꯙꯧ ꯄꯨꯊꯤꯕ ꯑꯋꯥꯡ ꯈꯨꯅꯧ ꯗꯦꯕꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯏꯕꯨꯙꯧ ꯄꯨꯊꯤꯕꯒꯤ ꯂꯥꯏꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ MLA ꯔꯥꯖꯦꯟꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯁꯤꯡꯅ ꯁꯣꯊꯔꯤꯕ ꯑꯁꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯋꯥꯠꯄꯒꯤ ꯈꯛꯇ ꯅꯠꯇꯦ ꯂꯩꯉꯥꯛꯇ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯇꯥꯏꯅꯕ ꯆꯨꯝꯂꯣꯏ ꯑꯣꯖꯥꯁꯤꯡꯅ ꯃꯥꯅ ꯄꯥꯝꯕ ꯃꯐꯝꯗ ꯄꯣꯁꯇꯤꯡ ꯇꯥꯅꯕ ꯋꯥꯅꯣꯝ ꯊꯧꯅꯝꯂꯤꯕ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯊꯍꯟꯅꯤꯡꯏ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯁꯤꯡ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯖꯥꯁꯤꯡꯅ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯃꯔꯨꯑꯣꯏ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯇꯣꯂꯣꯞ ꯇꯪꯈꯥꯏ ꯆꯥꯔꯒ ꯃꯤꯇꯣꯞꯇ ꯊꯕꯛ ꯀꯥꯍꯟꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯥꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯂꯅꯥꯏ ꯃꯍꯩꯁꯪꯁꯤꯡꯗ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯁꯤꯡ ꯍꯦꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯗꯣꯛꯂꯤꯕ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯍꯩ ꯊꯥꯛꯇ
ꯇꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯆꯥꯟꯅꯒꯗꯕ ꯁ꯭ꯀꯤꯜꯁꯤꯡ ꯇꯝꯕꯤꯕ ꯆꯪꯏ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯕꯨꯙꯧ ꯄꯨꯊꯤꯕ ꯑꯋꯥꯡ ꯈꯨꯅꯧ ꯗꯦꯕꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ.ꯑꯩꯆ. ꯏꯕꯣꯕꯤ ꯏꯕꯨꯙꯧ ꯄꯨꯊꯤꯕꯒꯤ ꯂꯥꯏꯁꯦꯟꯕ ꯈꯨꯏꯁꯇꯥꯝ ꯃꯪꯒꯣꯜ ꯑꯋꯥꯡ ꯈꯨꯅꯧ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯃꯦꯝꯕꯔ ꯑꯦꯟ ꯄ꯭ꯔꯃꯣ ꯑꯃꯗꯤ ꯑꯋꯥꯡ ꯈꯨꯅꯧ ꯖꯤꯄꯤꯒꯤ ꯄ꯭ꯔꯙꯥꯟ ꯇꯤ.ꯑꯩꯆ. ꯇꯤꯖꯝꯅꯤ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯗꯥꯛꯇꯔ ꯔꯇꯟ ꯀꯨꯃꯥꯔ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯅꯨꯄꯤꯁꯤꯡ ꯁꯣꯊꯔꯕꯗꯤ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯀꯦ ꯔꯇꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯕ꯭ꯂꯣꯛ ꯃꯍꯤꯂꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ-ꯅꯩꯅꯕꯒꯤ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯕ꯭ꯂꯣꯛ ꯃꯍꯤꯂꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯖꯝ ꯄꯨꯔꯅꯤꯃꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯦꯁ ꯃꯅꯥꯎꯇꯣꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯃꯍꯤꯂꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯨꯇꯨꯝ ꯁꯔꯃꯥꯅ ꯊꯧꯔꯝꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯔꯇꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯈꯨꯟꯅꯥꯏ ꯑꯃ ꯅꯨꯄꯤꯁꯤꯡ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯅꯨꯄꯤꯁꯤꯡꯅ ꯁꯣꯊꯔꯒ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯨꯗꯝ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯍꯧ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤ ꯃꯇꯝꯒꯤ ꯍꯣꯡꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯔꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥꯗ ꯅꯨꯄꯤꯁꯤꯡꯅ ꯑꯆꯧ ꯐꯝ ꯐꯥꯎꯕ ꯄꯥꯏꯔꯦ ꯁꯥꯟꯅ ꯈꯣꯠꯅꯕ ꯁꯦꯟꯃꯤꯠꯂꯣꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯣꯁꯤꯌꯦꯜ ꯏꯁꯨ ꯀꯌꯥꯗ ꯂꯝꯗꯝ ꯑꯁꯤ ꯅꯨꯄꯤꯁꯤꯡꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯛꯁꯇꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯂꯤ ꯃꯁꯤꯃꯛ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯅꯨꯄꯤꯁꯤꯡꯅ ꯂꯦꯖꯤꯁꯂꯦꯆꯔꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯒꯤ ꯆꯥꯡ ꯅꯦꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯤꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯠꯀꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯗꯕꯒꯨꯝ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤꯁꯤꯡꯕꯨ ꯂꯩꯕꯥꯛ ꯁꯦꯝꯒꯠꯄꯗ ꯈꯛꯇ ꯅꯠꯇꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗꯁꯨ ꯆꯥꯡ ꯋꯥꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯨꯄꯤꯁꯤꯡꯕꯨ ꯏꯝꯄꯥꯋꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯤꯆꯝ ꯇꯔꯨꯛ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯀꯔꯦꯝ ꯀꯟꯊꯥꯏꯅꯔꯛꯄ ꯍꯥꯏꯕꯁꯤ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯁꯥꯖꯅꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ ꯃꯤꯆꯝ ꯇꯔꯨꯛ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯄꯨ ꯀꯆꯥ ꯅꯥꯒꯥꯅꯤ ꯍꯥꯏꯅ ꯀꯔꯦꯝ ꯀꯟꯊꯥꯏꯅꯔꯛꯄ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯁꯥꯖꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯃꯥꯡ ꯊꯥ ꯃꯦ 18ꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯔꯒ ꯇꯝꯊꯤꯅ ꯑꯣꯠꯅꯔꯕ ꯃꯇꯨꯡ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯗꯨꯕꯨ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯖꯨꯂꯥꯏ ꯍꯧꯈꯤꯕ ꯖꯨꯟ ꯇꯥꯡ 15ꯗ ꯁꯦꯡꯗꯣꯛꯈꯤꯕ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯀꯤ ꯋꯥꯡꯃꯗꯅꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜꯗ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯄꯨ ꯀꯆꯥ ꯅꯥꯒꯥꯅꯤ ꯍꯥꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯛꯄꯤꯅꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯔꯤ ꯂꯤꯌꯥꯡꯃꯩ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯃ ꯃꯁꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯅꯥꯠ ꯀꯜꯆꯔ ꯂꯣꯜ ꯂꯩꯖꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯂꯣ ꯑꯦꯟ ꯖꯁꯇꯤꯁ ꯂꯦꯖꯤꯁꯂꯦꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟꯠ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯍꯧꯈꯤꯕ ꯆꯍꯤ 2012ꯀꯤ ꯖꯅꯋꯥꯔꯤ 8ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯗ ꯂꯤꯌꯥꯡꯃꯩ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯀꯅꯥ ꯑꯃꯠꯇ ꯌꯦꯠꯅꯗꯅ ꯇꯣꯉꯥꯟꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯌꯥꯎꯔꯤ ꯃꯁꯤꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞ ꯀꯆꯥ ꯅꯥꯒꯥ ꯄꯤꯄꯜꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤꯃꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯔꯤꯐ꯭ꯌꯨꯖꯤ ꯈꯛꯇꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯂꯤꯌꯥꯡꯃꯩꯒꯤ ꯃꯤꯆꯝ ꯇꯔꯨꯛ ꯂꯩꯂꯣꯟ ꯕꯥꯏꯐꯣꯏꯗꯒꯤ ꯐꯥꯔꯒ ꯍꯥꯠꯈꯤꯕ ꯑꯗꯨ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯃꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯖꯨꯟ 9ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯄꯥꯁꯄꯣꯔꯠ ꯁꯥꯕꯒꯤ ꯃꯃꯜ ꯍꯦꯜꯂꯒꯅꯤ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 1ꯗꯒꯤ ꯄꯥꯁꯄꯣꯔꯠ ꯁꯥꯕꯗ ꯆꯪꯂꯝꯕ ꯁꯦꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ